남가봐. 그럼봐봐. 하이브리네. 시지 아코이 아지디 닝장에. 시하바. 강가간드네. 시지 마삭시디 그럼 떠래. 라 강가빠니 라 강게 또 아이 남바. 강게 아두디 펠로레네 시디야. ꯅꯠꯇ꯭ꯔꯥ ꯁꯩꯖꯥꯡ ꯀꯩꯅꯥ ꯃꯌꯨꯝ ꯌꯧꯔꯦ ꯊꯝꯅꯥ ꯄꯣꯛꯄꯤꯒꯤ ꯍꯣꯡꯕꯗꯣ ꯀꯩꯅꯥꯒꯤ ꯃꯌꯨꯝꯁꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯁꯤ ꯅꯠꯇ꯭ꯔꯕ ꯁꯣꯝꯒꯤꯁꯤꯅ ꯀꯔꯤ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝ ꯀꯣ ꯑꯣ ꯆꯨꯝꯃꯦ ꯀꯩꯅꯥ ꯃꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯏꯪꯈꯣꯜ ꯎꯠꯂꯛꯀꯦꯀꯣ ꯏꯪꯈꯣꯜ ꯃꯌꯥꯝ ꯂꯩꯔꯦ ꯗꯣꯂꯤ ꯁꯤꯗ ꯂꯥꯛꯑꯣ sida la oh as fajai he inkonse ima sat hongu phanek to nang uba yade nang uba yaba natte hoji kon sida lai re moi kaina gi bor manam khurung si do hekpo pu gi sira sa sina tilhau mana natra thadigom lai re hangam lai re tilhau mana lai re sina kai nom hai dai ne hawambi la o khara hawai mambi sina lai sang lai re kobi sa thare alu sa thare alu lai re hawai mubi sina alu inkhon se ai keno ne tilhau sidi masak yadre pheloi re ising chai du ima pukhi lai tro 이신 왜 감이니? 그다이 때는 북히. 김 마사 그왜 이신 감이 넘더래. 뭐? 아래 이거 같은가 보지. 아이 인장 건건데 하도 신내 하와이 트럭. 하와이 트럭. 하와이 트럭 마톤 세크를 쏘다냐. 잡아야 되냐. 짜오래 시디 빠라 시디. 너 시크는 또 뭐니? 신마톤 잡아야 로이자. 하우라 로이바. 리데 과. 전남 얌정 또. 간스남. 전남 밤비. हिजांग अतई सु थाव याद्र इमा हदि मना मसिंग खरगा हंगाम बुदी थारे क्वा ममागा ददादुगा कैनादुगा अतई जी बाबादी बाबा मथक चखबा थेलाउजी दसिदा ओ एक्सपायरी डेट थेलाउजी ओ काउथोखरे हौद्र इमा सोरी ना साबु गाकी अखोई बा लेत्रे अखोई बादी सही क्या दे लेखि दिनो हां 2190 अखोई पोस्ट दिए दी हे आई जे छोय रे छोक इसी ने ता छो अनि गने तारा मा पंदा लेखिदबा उजी 2019 दा सही तरुक सुरे सही तरुक सुरे इमा बाबा लेखिदबा अदिनी अखोई गिदी कोई रे दा दाई गिबा अखोई गिने ने अइना क्लास 2 काबदा लेखिद्रेबा सोता सासु अखोई मादी लेदी लुना तौबिदी अखोई मान लेबु हवाई थाक से कइनो याम कइनो तौद्रे मसक से खुपान से कम तौरे मकु साबीरा ओ सिना मकु साबीए सोमदा सिदा यंगे सि मकु साबीना से लेरे बको लिन गिलेम दो माल बोर की मेयुंग को सिजा सिसु हवाई कइनो थांग तो हवाई मुबी हवाई मुबी हन थ्रो ला कोई सिला कोई बरोय को वो सिदले ने सिना हवाई मरु साबिरा Imagine marusabi-ra. Ma, kami simpali sa kiran to masado hao. Kami simpitu. Aya. Manghal le do. Hao bidu ni. Ijaban si le tu. Hao bidu ni haba. Si ka mi laga sa siya de. Kwa.
ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯍꯥꯎꯕꯅꯦꯕ ꯀꯥꯡꯁꯣꯏ ꯄꯥꯝꯃꯦꯕ ꯍꯧꯖꯤꯛ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯀꯦꯔꯔꯣꯏꯗꯕꯖꯥꯠꯅꯣ ꯂꯥꯛꯑꯣ ꯁꯤ ꯀꯩꯅꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯍꯩꯕꯤ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯗꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯩꯅꯣꯗꯨꯕꯣ ꯍꯩꯕꯤ ꯍꯩꯕꯤ ꯍꯩꯕ꯭ꯔꯤꯅꯦ ꯁꯤꯁꯤ ꯑꯩꯈꯣꯏ ꯑꯥꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯪꯉꯀꯥꯟꯗꯅꯦ ꯁꯤꯁꯦ ꯃꯁꯛꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯛꯑꯣ ꯀꯪꯉꯛꯄꯩꯅꯦ ꯂꯥꯛꯑꯣ ꯀꯪꯉꯦ ꯇꯣ ꯑꯩꯅ ꯄꯥꯔꯦ ꯀꯪꯉꯦ ꯑꯗꯨꯗꯤ ꯐꯦꯜ ꯑꯣꯏꯔꯦꯅꯦ ꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯍꯩꯕꯤꯗꯨ ꯄꯨꯡꯀꯪ ꯀꯪꯉꯦ ꯍꯩꯕꯤꯁꯦ ꯏꯀꯪ ꯀꯪꯉꯦꯗ ꯏꯃꯥ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯀꯪꯕꯗꯤ ꯆꯥꯅꯔꯤ ꯑꯆꯣꯠꯄꯗꯤ ꯀꯃꯥꯏꯅ ꯆꯥꯅꯤ ꯁꯣꯅꯤꯌꯥ ꯀꯦꯔꯔꯣꯏꯗ꯭ꯔꯕ ꯁꯤꯕꯨ ꯁꯤ ꯀꯩꯅꯥꯁꯦ 2025ꯀꯤ 2025ꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯩꯅꯣꯅꯦꯕꯀꯣ ꯀꯩꯅꯥꯅꯦꯕ ꯑꯩꯒꯤ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯑꯩꯁꯦ 2025ꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯩꯅꯥ ꯀꯦꯕ ꯃꯦꯀꯞ ꯇꯧꯕ ꯍꯥꯏꯗꯤ 2025 ꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯍꯥꯟꯕ ꯀꯩꯅꯥꯅꯦ ꯍꯥꯏꯕ ꯁꯤꯒꯤ ꯁꯤꯖꯟꯒꯤ ꯑꯣꯏꯅꯅꯦ ꯏꯍꯥꯟ ꯍꯥꯟꯕ ꯀꯩꯅꯥꯁꯦ ꯃꯥꯅ ꯑꯣꯏꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯕꯁꯤꯗ ꯈꯪꯗꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯁꯣꯅꯤꯌꯥꯁꯦꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯗꯤ ꯍꯩꯖꯤꯡꯄꯣꯠꯇꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯔꯛꯄꯗꯅꯦ ꯊꯦꯡꯉꯦꯁꯨ ꯍꯥꯏꯗꯤ ꯉꯜꯂꯦꯁꯨ ꯍꯥꯏꯗꯤ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯐꯣꯟꯒ ꯄꯨꯡꯇꯧ ꯇꯧꯔꯒ ꯇꯧꯁꯟꯕꯤꯗꯣ ꯇꯧꯗꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯋꯤꯗꯅꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯈꯣꯠꯇ꯭ꯔꯤꯕꯣ ꯑꯗꯨ ꯇꯧꯕ ꯈꯣꯠꯄꯒ ꯄꯪꯍꯪ ꯍꯪꯉꯒ ꯃꯊꯥ ꯁꯥꯍꯟꯕꯤꯗꯣ ꯇꯧꯕ ꯍꯥꯏꯕ ꯀꯦꯔꯔꯣꯏꯗ꯭ꯔꯕ ꯁꯤꯕꯨ ꯃꯥ ꯀꯦꯔꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯏꯁꯦ ꯍꯥ ꯀꯦꯔꯒꯦ ꯃꯥ ꯀꯦꯗ꯭ꯔꯤꯉꯩꯗ ꯎꯠꯅꯤꯡꯗꯕꯅꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯤꯡꯒꯣꯜ ꯌꯦꯡꯊꯣꯛꯎꯔꯦ ꯍꯤꯡꯒꯣꯜ ꯑꯣꯏꯅ ꯅꯝꯃꯦ ꯉꯁꯤꯗꯤ ꯀꯩꯅꯥ ꯁꯤ ꯃꯅꯤꯡꯗ ꯂꯩꯔꯦ ꯍꯣꯔꯦꯟ ꯀꯦꯕ ꯂꯣꯏꯔꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯃꯃꯥꯏ ꯇꯩꯊꯣꯛ ꯏꯃꯥ ꯗꯣꯂꯤꯆꯥ ꯊꯣꯛꯑꯣ ꯆꯥ ꯁꯤ ꯐꯖꯗꯦ ꯗꯣꯂꯤꯒꯤ ꯆꯥ ꯊꯛꯑꯣꯁꯦ ꯌꯥꯔꯦꯍꯦ ꯊꯛꯑꯣ ꯗꯣꯂꯤꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯅꯦ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯨ ꯂꯩꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯀꯦꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯉꯁꯤꯗꯤ ꯆꯟꯗꯣꯟꯒ ꯊꯤꯟꯗꯣꯏꯅꯤ ꯂꯥꯛꯑꯣ ꯁꯤ ꯀꯗꯥꯏ ꯁꯤ ꯄꯥꯔꯐ꯭ꯌꯨꯝꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯁꯦꯀ꯭ꯔꯦꯠ ꯀꯤꯕꯅ ꯁꯤꯔꯦ ꯃꯅꯝꯗꯤ ꯍꯩꯅꯗꯕꯅ ꯂꯤꯞꯁꯇꯤꯛ ꯀꯗꯥꯏꯅꯣ ꯂꯤꯞꯁꯇꯤꯛ ꯈꯛꯇ ꯁꯪꯒꯦ ꯁꯤꯔꯥ ꯑꯝꯇ ꯍꯪꯗꯣꯔꯛꯑꯣ ꯅꯪ ꯅꯠꯇꯦ ꯑꯩꯅꯤ ꯅꯝꯃꯤꯁꯦ ꯂꯤꯞꯁꯇꯤꯛ ꯈꯛꯇ ꯁꯪꯒꯦ ꯊꯤꯔꯦ ꯚꯤꯗꯤꯑꯣꯗ ꯑꯩ ꯂꯩꯇꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯦꯗ꯭ꯔꯁꯨ ꯌꯥꯗꯕ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯗꯕꯒ ꯃꯥꯜꯂꯦ ꯍꯥꯏꯕ ꯆꯥꯛꯀꯧꯕꯁꯦ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕꯤꯗꯣ ꯀꯗꯥꯏꯅꯣ ꯃꯩꯈꯨꯝꯗꯨꯕꯨ ꯆꯥꯊꯣꯛ ꯑꯩ ꯆꯥꯅꯤꯡꯗꯤꯌꯦ ꯆꯥ ꯍꯦꯛ ꯊꯛꯎꯕꯗ ꯑꯩ ꯒ꯭ꯔꯣꯒ꯭ꯔꯥ ꯈꯣꯡꯗꯣꯔꯤꯕ ꯄꯨꯛꯁꯦ ꯍꯩꯅꯗꯦꯕ ꯑꯩ ꯍꯥꯏ ꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯅ ꯈꯔ ꯐꯩꯌꯦ ꯁꯤꯅ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯀꯦꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯖꯔꯝꯗꯕꯅꯦ ꯍꯥꯏꯕ ꯁꯨꯝ ꯏꯪꯈꯣꯜꯁꯦ ꯁꯨꯝ ꯌꯦꯡꯉꯛꯄꯗꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯕ ꯅꯝꯅꯤꯡꯉꯛꯑꯕ ꯃꯦꯃꯣꯔꯤꯅꯤ ꯏꯕꯦꯝꯃ ꯃꯦꯃꯣꯔꯤ ꯀꯩꯅꯥꯒꯤ ꯃꯌꯨꯝꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯅꯍꯥꯟꯒꯤ ꯊꯝꯅꯥꯄꯣꯛꯄꯤꯗ ꯍꯣꯡꯕꯗꯣ ꯊꯝꯅꯥꯄꯣꯛꯄꯤꯗ ꯍꯣꯡꯕ ꯅꯍꯥꯟ ꯂꯥꯟ ꯃꯐꯝꯗ ꯊꯝꯅꯥꯄꯣꯛꯄꯤꯗ ꯂꯨꯍꯣꯡꯕ ꯀꯩꯅꯥꯗꯣ ꯉꯁꯤ ꯆꯥꯛꯀꯧꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕꯁꯦ ꯀꯦꯕ ꯂꯥꯛꯏꯅꯦꯕꯀꯣ ꯕꯣꯔ ꯃꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯄꯨꯡ 8ꯕꯨ ꯇꯥꯔꯝꯃꯅꯤ ꯄꯨꯡ ꯀꯗꯥꯏꯅꯣ ꯄꯨꯡ ꯀꯗꯥꯏꯅꯣ ꯒꯥꯔꯤ ꯑꯃꯗꯤ ꯊꯦꯠꯂꯣ ꯒꯥꯔꯤ ꯊꯦꯠꯀꯗꯕꯅꯤ ꯐꯠꯇꯤꯌꯦ ꯑꯧ ꯏꯃꯥꯁꯨ ꯃꯕꯨꯛ ꯈꯨꯐꯕꯅꯤ ꯍꯥꯏꯕ ꯅꯣꯏ ꯐꯩꯀꯣ ꯅꯅꯦꯝꯕꯣꯛꯇꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯇꯤꯟꯅꯕ ꯏꯃꯥ ꯑꯩꯗꯤ ꯕꯦꯡ ꯑꯗꯨꯝ ꯇꯤꯟꯅꯩꯀꯣ ꯂꯥꯛꯑꯣ ꯍꯩꯁꯦ ꯀꯦꯕ ꯍꯧꯔꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯌꯥꯏ ꯅꯝꯃꯦ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯃꯅꯤꯡꯗ ꯂꯥꯛꯑꯣ ꯅꯪ ꯎꯔꯣꯏꯌꯦ
ꯅꯍꯥꯟꯉꯩꯗꯤ ꯄꯤꯁꯨꯝꯁꯦ ꯍꯥꯟꯅ ꯌꯦꯛꯑꯒ ꯃꯤꯠ ꯍꯥꯟꯅ ꯌꯦꯛꯑꯒ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯀꯦꯕꯅꯦꯕ ꯉꯁꯤꯗꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯟꯅ ꯄꯨꯂꯞ ꯊꯥꯗꯣꯛꯑꯦ ꯀꯦꯕ ꯍꯩꯖꯔꯁꯨ ꯁꯛ ꯆꯨꯁꯨ ꯑꯝꯇ ꯑꯗꯨꯁꯨ ꯃꯥꯅ ꯆꯦꯟꯕꯤꯕ ꯃꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕ ꯃꯥꯁꯨ ꯎꯔꯤꯡ ꯌꯥꯝ ꯇꯧꯔꯝꯃꯦꯕꯀꯣ ꯗꯣꯛꯇꯔꯒꯤ ꯒꯨꯂꯤ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯗꯣ ꯑꯝꯇ ꯐꯠꯇꯦ 마시 ꯀꯅꯥ ꯅꯣꯝꯅ ꯃꯣꯏ ꯃꯆꯦꯗ ꯀꯩꯅꯣꯝꯃ ꯁꯤꯖꯤꯟꯅꯕꯗꯒꯤ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤ 말로 보람 던져라 이제 저를 뱅게 파잘 보니 보가 kainaga 나라 소니야 로이레 사들 로이레 kaina 로이레 지게바 로이레 지 complete 게바 로이레 로이 톡토르 너말레 우이타 kaina 게바 로이레 호지 델레저레 파자라바 파자르 투드로바 이뭉시다 보나레 아니막 야우레 하지티 로이나 나오로 보시 라라 돌 로이레 사키 돌리 그럼 되는 떡이 이런 식으로 남가봐 코라마봐 니도 남가봐 코라메 시간안 부두이노 야야 아이스 넘어도 봐야지 돌리야 노래 내가 개발로래 юм다 할랬어 làm thì sẽ nó chắc không mà mình hậu đúng rồi nó mà sẽ lúc kia cái đây nổi nó mà xấu sẽ lagi qua pada na sẽ lo sẽ là bắt đầu kia imado abda hay là imado cái đây Dolly lạ lambi lamsang amuk thaurage sida leire da lei lambi Dolly mau ya ma lambi lamsang leire sida do madang sida blog loi sanjarage natra blog side moi chat laudore matang sida loi sanjarage mathangi content amuk sanjarake si date 4 ne bakwa February 4 2025 hayeng su kaina lei ko ke den hijing pot dum namjarage mathang yaringai dum lai thang lo ba tawge myan bye bye